ꯃꯌꯥꯝ ꯉꯁꯤ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯌꯦꯡꯍꯜꯂꯛꯀꯦꯕꯀꯣ ꯁꯨꯝꯖꯤꯠ ꯃꯀꯣꯛ ꯁꯥꯕꯒꯤ ꯍꯥꯏꯕ ꯁꯨꯝꯖꯤꯠ ꯃꯀꯣꯛꯁꯤ ꯀꯃꯥꯏꯅ ꯁꯥꯏ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯍꯧꯖꯤꯛ ꯌꯦꯡꯍꯜꯂꯛꯀꯦ꯫ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯍꯩ ꯃꯍꯤ ꯊꯛꯅꯕꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯕꯣꯇꯜꯗꯣ ꯑꯗꯨꯅ ꯁꯨꯝꯖꯤꯠ ꯃꯀꯣꯛ ꯁꯥꯗꯣꯏꯅꯤ꯫ ꯌꯦꯡꯁꯤ꯫ ꯌꯨꯕꯤ ꯃꯅꯥꯁꯦ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯈꯦꯠꯇꯣꯛꯑꯅꯤ, ꯑꯗꯨꯒ ꯅꯨꯡꯁꯥꯗ ꯐꯧꯔꯒ ꯁꯨꯝꯖꯤꯠ ꯁꯥꯗꯣꯏꯅꯦꯕ꯫ ꯁꯤ ꯁꯨꯝꯖꯤꯠ ꯃꯀꯣꯛ ꯆꯟꯕꯒꯤ ꯐꯖꯕ ꯑꯥꯏꯗꯤꯌꯥ ꯑꯃꯁꯨ ꯑꯩ ꯃꯌꯥꯝꯗ ꯎꯠꯂꯛꯀꯦ ꯍꯣꯔꯦꯟ꯫ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯁꯤꯒꯤ ꯁꯨꯝꯖꯤꯠ ꯈꯣꯛꯄ ꯂꯣꯏꯔꯦ꯫ ꯑꯁꯤꯅꯅꯦ ꯍꯧꯖꯤꯛ ꯁꯨꯝꯖꯤꯠ ꯁꯥꯔꯛꯇꯣꯏꯁꯤ꯫ ꯁꯨꯝꯖꯤꯠ ꯁꯥꯕ ꯍꯥꯏꯁꯦ ꯑꯩꯅ ꯁꯨꯝꯖꯤꯠ ꯁꯥꯕ ꯌꯦꯡꯍꯜꯂꯤꯁꯤꯒꯤ ꯃꯔꯝꯁꯦ ꯁꯨꯝꯖꯤꯠ ꯁꯥꯕꯗꯨ ꯅꯠꯇꯦꯀꯣ, ꯁꯨꯝꯖꯤꯠ ꯃꯀꯣꯛꯁꯦ ꯁꯥꯕꯗꯨꯅꯦ ꯃꯌꯥꯝꯗ ꯌꯦꯡꯍꯟꯅꯤꯡꯉꯤꯁꯤ꯫ ꯁꯨꯝꯖꯤꯠ ꯑꯩꯈꯣꯏꯒꯤ ꯄꯨꯟꯕꯗꯣ, ꯃꯀꯣꯛ ꯄꯨꯟꯕꯗꯣ, ꯌꯥꯝ ꯋꯥꯅ ꯄꯌꯥꯅ ꯀꯩꯅ ꯄꯨꯟꯕꯗꯣ, ꯑꯗꯨꯗꯣ ꯌꯦꯡꯍꯟꯅꯤꯡꯕꯒꯤꯅꯤ꯫ ꯑꯁꯦꯡꯕꯗꯤ ꯁꯨꯝꯖꯤꯠ ꯁꯥꯕꯗ ꯅꯠꯇꯦ ꯌꯦꯡꯍꯟꯅꯤꯡꯉꯤ, ꯁꯨꯝꯖꯤꯠ ꯃꯀꯣꯛ ꯆꯟꯕꯗꯣ꯫ ꯁꯤ ꯃꯀꯣꯛꯁꯦ ꯀꯃꯥꯏꯅ ꯆꯟꯒꯦ ꯍꯥꯏꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯄꯨꯟꯅ꯫ ꯁꯤ ꯉꯥꯏꯍꯥꯛ ꯐꯧꯗꯣꯛꯑꯒꯦ ꯁꯤꯁꯦ꯫ ꯐꯧꯗꯣꯛꯑꯒ ꯑꯁꯤ ꯐꯧꯔꯒ ꯍꯌꯦꯡ ꯁꯥꯕ ꯃꯀꯣꯛ ꯁꯥꯕꯗꯣ ꯍꯣꯔꯦꯟ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯐꯧꯗꯣꯛꯄꯤꯔꯅꯤ꯫ ꯁꯨꯝꯖꯤꯠ ꯃꯀꯣꯛꯁꯦ ꯁꯤꯁꯤꯅ ꯁꯨꯝꯖꯤꯠ ꯃꯀꯣꯛ ꯑꯣꯏꯗꯣꯏꯅꯦꯕ꯫ ꯁꯤꯁꯤꯅ ꯁꯨꯝꯖꯤꯠ ꯃꯀꯣꯛ, ꯁꯤꯁꯤꯅ ꯁꯨꯝꯖꯤꯠ ꯃꯀꯣꯛ ꯁꯦꯝꯒꯦ ꯌꯦꯡꯉꯨ ꯃꯌꯥꯝ, ꯌꯦꯡꯉꯨ ꯍꯣꯔꯦꯟ ꯐꯖꯅ꯫ ꯁꯤꯒꯤ ꯄꯣꯠꯁꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯨꯝꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯕ ꯄꯣꯠꯅꯦꯕꯀꯣ꯫ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯗ꯭ꯔꯦꯅ ꯍꯨꯟꯖꯦꯛꯄ ꯕꯣꯇꯜꯁꯦ ꯁꯤꯒꯤ ꯀꯥꯟꯅꯕꯁꯨ ꯈꯪꯃꯤꯟꯅꯁꯦꯕ꯫ ꯁꯤꯒꯤ ꯕꯣꯇꯜꯁꯦ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯁꯥꯅꯤ? ꯁꯤ ꯀꯠꯊꯠꯇꯣꯏꯅꯤ, ꯁꯤ ꯑꯍꯣꯕ ꯁꯤꯒꯤ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯃꯉꯥ, ꯁꯤ ꯃꯆꯤꯟ ꯑꯇꯨꯝ ꯃꯅꯤꯡꯗ ꯍꯦꯟꯗꯣꯏ ꯁꯤ ꯃꯉꯥꯁꯦ ꯀꯠꯊꯠꯂꯅꯦꯕ, ꯊꯥꯡꯅꯦꯕꯀꯣ, ꯀꯠꯊꯠꯂꯅꯦꯕ꯫ ꯑꯃ ꯀꯛꯊꯠꯂꯦ, ꯁꯤ ꯀꯛꯊꯠꯂꯦ, ꯀꯛꯊꯠꯂꯅꯤ꯫ ꯀꯛꯊꯠꯂꯒ ꯌꯥꯎꯁꯦ ꯍꯥꯞꯇꯣꯏꯅꯦꯕ ꯉꯁꯥꯏꯒꯤ ꯌꯨꯕꯤꯒꯤꯗꯣ꯫ ꯁꯤꯁꯦ ꯑꯗꯨꯝ ꯏꯁꯥꯒꯤ ꯌꯨꯝꯗꯅꯦ ꯇꯧꯕ ꯌꯥꯕ ꯄꯣꯠꯅꯤ, ꯌꯥꯝꯅ ꯋꯥꯗꯅ꯫ ꯁꯨꯝꯖꯤꯠ ꯃꯆꯩ ꯏꯠꯄꯨꯗꯤ ꯂꯥꯏꯌꯦꯕ, ꯑꯩꯈꯣꯏꯒꯤ ꯄꯨꯟꯕꯁꯤꯅꯦꯕ ꯃꯌꯥꯝꯅ ꯑꯌꯥꯝꯕ ꯇꯟꯅꯔꯤꯁꯦ꯫ ꯄꯨꯟꯕꯁꯦ ꯆꯦꯠꯄ ꯉꯝꯗꯕ, ꯑꯗꯒꯤ ꯅꯥꯟꯗꯕ, ꯅꯥꯟꯅ ꯄꯨꯟꯕ ꯍꯩꯇꯕ ꯃꯌꯥꯝ ꯂꯩꯅꯩꯗꯅ꯫ ꯁꯤ ꯑꯣꯏꯗꯤ ꯅꯥꯜꯂꯅꯤ ꯃꯁꯥꯅ꯫ ꯀꯤꯍꯣꯝ ꯑꯃꯁꯨ ꯄꯥꯜꯂꯝꯃꯦ ꯌꯨꯝꯗ, ꯀꯤꯍꯣꯝꯁꯨ ꯃꯨꯜꯂꯝꯃꯦ ꯆꯞ ꯆꯥꯕꯤ꯫ ꯁꯤꯗꯤ ꯍꯣꯔꯦꯟ ꯆꯥꯔꯅꯤ꯫ ꯁꯤ ꯀꯤꯍꯣꯝꯁꯤꯁꯨ ꯍꯥꯎꯔꯅꯤ꯫ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯣꯟꯁꯦ ꯍꯦꯟꯗꯣꯛ ꯄꯣꯏꯟꯗꯣ ꯍꯧꯖꯤꯛ ꯁꯨꯝꯖꯤꯠ ꯁꯥꯕ ꯍꯧꯔꯅꯤ꯫ ꯀꯃꯥꯏꯅ ꯁꯨꯝꯖꯤꯠ ꯁꯥꯏꯗꯣ ꯍꯧꯖꯤꯛ ꯍꯧꯔꯁꯤ꯫ ꯁꯨꯝꯖꯤꯠ ꯁꯥꯕ ꯌꯦꯡꯉꯁꯤ ꯍꯧꯖꯤꯛ꯫ ꯉꯁꯥꯏ ꯐꯧꯕꯗꯣ ꯍꯧꯖꯤꯛ ꯀꯪꯉꯦ, ꯑꯗꯨꯅ ꯁꯤꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯕꯣꯇꯜꯁꯤꯒ ꯁꯨꯝꯖꯤꯠ ꯁꯤ ꯀꯃꯥꯏꯅ ꯍꯥꯞꯄꯦꯗꯣ ꯌꯦꯡꯉꯁꯤ꯫ ꯁꯤꯒꯤ ꯃꯈꯨꯟꯁꯤꯗ ꯍꯥꯞꯇꯣꯏꯅꯦ꯫ ꯁꯤ ꯆꯩꯁꯦ ꯑꯩꯅ ꯏꯠꯂꯤꯅꯤ ꯈꯨꯠꯅ ꯄꯥꯏꯔꯒ ꯀꯩꯅꯣ ꯇꯧꯅꯕ ꯍꯥꯏꯅ꯫
ꯆꯤꯛꯄ ꯅꯨꯡꯉꯥꯏꯅꯕ ꯍꯥꯞꯆꯜꯂꯅꯤ ꯇꯤꯚꯤꯁꯤꯒ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯗꯁꯨ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯁꯨꯝꯁꯤꯗ ꯁꯥꯅ ꯃꯌꯥꯝꯁꯨ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯅ ꯁꯨꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯕꯇꯟꯗꯨ ꯅꯝꯕꯤꯔꯝꯃꯣ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯂꯣꯏꯅꯅ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯑꯗꯣꯝꯗ ꯀꯔꯤꯒꯨꯝꯕ ꯅꯣꯂꯦꯖ ꯈꯔꯇ ꯑꯣꯏꯔꯁꯨ ꯄꯤꯕ ꯉꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯒ ꯁꯤꯌꯥꯔꯁꯨ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯥꯔꯁꯤꯅ ꯑꯇꯣꯞꯄ ꯈꯪꯗ꯭ꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯅꯁꯨ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉ ꯃꯇꯨꯡꯗ ꯌꯨꯝꯗ ꯁꯨꯝ ꯏꯁꯥꯒꯤ ꯌꯨꯝꯗ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯄꯩꯁꯥ ꯇꯤꯡꯅꯗꯕꯤꯗ ꯇꯧꯕ ꯌꯥꯅꯕ ꯍꯧꯖꯤꯛꯇꯤ ꯕꯖꯥꯔꯗꯁꯨ ꯌꯥꯝꯅ ꯃꯃꯜ ꯇꯥꯡꯉꯦ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯆꯅꯤ ꯆꯍꯨꯝ ꯑꯗꯨꯃꯥꯏꯅ ꯄꯤꯔꯦ ꯑꯗꯨꯅ ꯌꯨꯝꯗ ꯁꯨꯃꯥꯏꯅ ꯁꯨꯝꯁꯤꯠ ꯁꯥꯕꯁꯨ ꯌꯥꯔꯅꯤ ꯑꯩꯈꯣꯏ ꯄꯨꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯍꯩꯇꯕ ꯂꯩꯕꯁꯤꯡꯗꯨꯁꯨ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯏꯂꯥꯏ ꯂꯥꯏꯅ ꯌꯨꯝꯒꯤ ꯃꯇꯦꯡꯁꯨ ꯑꯣꯏꯅꯔꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯀꯥꯎꯕꯤꯕ ꯇꯧꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯑꯦꯟ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯣ ꯁꯤ ꯂꯣꯏꯔꯦ ꯍꯥꯞꯄ ꯂꯣꯏꯔꯦ ꯆꯪꯗ꯭ꯔꯦ ꯑꯇꯩ ꯍꯥꯞꯄ ꯍꯣꯔꯦꯟ ꯃꯇꯣꯟꯗꯨꯗ ꯆꯠꯀꯅꯦꯕ ꯑꯗꯨ ꯁꯤꯁꯦ ꯀꯃꯥꯏꯅ ꯇꯥꯏꯞ ꯇꯧꯅꯤꯗꯣ ꯎꯠꯂꯛꯀꯦ ꯌꯦꯡꯉꯣ ꯍꯨꯛ ꯂꯥꯎꯔꯒ ꯇꯥꯏꯞ ꯇꯧꯗꯣꯏꯅꯤ ꯌꯦꯡꯉꯣꯁꯦ ꯁꯤꯁꯦ ꯌꯥꯔꯦ ꯑꯗꯨꯒ ꯁꯤꯒ ꯒꯥꯏꯒꯗꯕ ꯁꯤ ꯑꯩꯁꯦ ꯏꯁꯇꯣꯞꯇ ꯑꯣꯏꯅ ꯇꯧꯔꯦꯀꯣ ꯂꯩꯇꯕꯒꯤ ꯑꯁꯦꯡꯕꯩꯗꯤ ꯕꯨꯂꯤꯌꯝꯒꯨꯝꯕꯅ ꯒ꯭ꯌꯥꯁꯀꯤ ꯕꯨꯂꯤꯌꯝꯒꯨꯝꯕꯅ ꯀꯥꯝꯒꯗꯕꯅꯤ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯒ꯭ꯌꯥꯁ ꯃꯨꯊꯠꯂꯦ ꯍꯧꯖꯤꯛ ꯁꯨꯝꯁꯤꯠ ꯃꯇꯣꯟꯁꯤ ꯑꯃꯨꯛ ꯐꯖꯅꯕ ꯈꯔ ꯀꯛꯊꯠꯂꯅꯤ ꯁꯤꯒꯁꯦ
rồi semuanya tiga ya lebih ꯃꯌꯥꯝ ꯊꯤꯟꯖꯤꯟꯕꯕꯨ ꯈꯟꯅꯤꯡꯕ ꯂꯩꯔꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯥꯕꯤꯔꯣ ꯌꯥꯝ ꯅꯥꯟꯅ ꯆꯥꯔꯦ ꯑꯗꯨꯗꯩ ꯄꯨꯟꯕꯒꯤ ꯑꯩꯈꯣꯏꯒꯤ ꯍꯩꯇꯕꯗꯨꯁꯨ ꯁꯤꯅ ꯄꯨꯟꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯌꯥꯝꯅꯁꯨ ꯄꯨꯟꯕꯗ ꯍꯦꯟꯅ ꯆꯦꯠꯂꯤ ꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯈꯔ ꯇꯧꯕꯤꯔꯛꯑꯣ